Environment and Climate Change ki Lakka Douriba Chahi English Singani Kunmanga ki calendar Ngasi Fongkhre Anoba Lakka Douriba Chahi asidagi Chingmai Kayada Poppy Thabasing Manghanduna Poppy Yanthatpagi Pauta Halagum si Sel Tanbagi Lambida Lenga Kapuna Kutsamnaduna Kari Karamba Thabak Thoram Sing Paikhat Payabagi Haiba Khanasi Haina Forest Environment and Climate Change ki Minister Thongam Bishorji na Fongdokibani Wapam Ngasi Porongpat Office da calendar Fongbagi Thauranga Mari Lene na Haikibani Manipur Environment ki calendar asina English sing ani taraga humdoidagi Fongba Horoktuna Ngasi su Miyamda Chahi gi oiba environmental information phanghanaba honarakpani haibana chingba apum kayasu mahangna Fongdoki Fattaba posa kharana ko je manghanabagi honarakpa aduga aigi paisa khaktagi yengakanda koi singi atai mafamsta ai community amakantagi nate masida ama obai ngasi maksi violence lai koina ngasi forest department manoi police ki mateng pangbe ko honorable chief minister gi ching makha da koina paikhaliba environment ki phanana ba hona matam da environment not only ko gi laiba river adugi natana environment habidi kaino ko youth ching si environment amani lai po singi phana da koina nisagi ko nom kang da kathali se mathang da gidi masi anobu sahi lapko da gidi alternative oiba porto no pamudu karino economically groom tawgada ba hena pacha thongna budu karino koi sarkar suggestion tabiyu forest department da paw pibiyu koi khana rakanda koi sarkar na matung chana pijage aduga popi yan thatpada matam manghan ba popi ya tabda khana ba aduga popi sina thola kadaba koi generation na tabudu isa gi wada khan baje lepasi aduga koi leriba miyo bas da pacha phana rak la ga jo ai sakiba matam da pacha du kai to kana ba leite adu miyang ru oina thabak tawina ba gi appeal tawjibo loina popi thaba lepi ro adu 31 lakh December se lakh matung da gi anau da mathang da di popi yan thale hai bi paw se lehelagum je hai ba se manipur gi sin thungna leriba praja sing da ingasi appeal torga request torga ai haja hoge